Orsi sari pi YouTube channel da makan na miyam welcome tawjari ngasi aina clarification tawbula e bisinga sai aina template ama thamkidna visa gi matang de sida leijare se makam miyam da clarification tawjare ke miyam gyan tamin se 2 years resident visa e employment visa e ni chahi ani ge kai gum si lau ki bata ra di miyam na Dubai da lak laga mafang ama da hekta isana pamli wa filter job apply tawbula easily adum phangye habdi sida khwai maru si visa ni kai gum se gi visa si lai kipta ra di sida tabuk phangba lai sini miyam da ina explain tawningi si aduga business setup haibdi visa si lawra matung de kaiguma akoina business tawninge startup ama tawninge adugi su license na chingba miyam document miyam changi ko adu du clarification tawnabne business setup ke adugi service su tawjai aina hujik tawjariba attachment tawjariba consultancy si da tawjaiba Emirates ID yaidi Dubai da laibagi ID ama changi si makhoi samna haibda ko India da hairagana Aadhaar card gumbani sigi Emirates ID si sembada su mateng pangeba sigi service tawjaiba aduga newborn baby visa hairisina family leiba singi damakta angang ge visa semba khotpa adugi su service tawjaiba aduga family visa hairisina kaiguma ikoina family se sida settle tawning batare adugi su visa du sida apply tawjaiba si ai yaina tawriba consultancy da sida service tawjaiba family visa gi su service tawjaiba aduga document clearance haibdi topa thabuk kai na chingba business na tawba chingba grocery adum dukan hangba chingba khotpa adum bagi license lawba che chang adum leikre Dubai manung di ko adum bagi su adum service tawjaiba adu duni miyam da hijaning ni se adum miyam na khwai luba aina hijaning ba mana si tawthingai mamang da khwai sida lakpada ahanba maru oidori se passport chaba chini passport chaba gi niyong khangdaba tarade kaigumma khangdraba oiba tarade aina YouTube channel da aigi YouTube channel sida leijare YouTube channel da passport chabada kai document na chingba changge do aduge aina details sa haigram ni yengo YouTube channel da changlaga dum phangani aduga si jan ba loijillaba matung da passport charo matung da sigi process si tawgadamni aduga mayamna thabakki swang ai thabakki aingonda hujik oina leite kaigumba sigi visa si lawra matung da miyam aingonda contact si tawra ko taradi ai thabukki damakta ai soidana help tawba ngamgani so employment visa si lawko taradi thabukki matang da ai help tawba ngamgani visa si ni khwai maru oiri se Dubai da ko aduduna Dubai leibaki employment visa si lai kip taradi thabuk tu ge sungna te thabuk tu li phang ni mina pamli ba si visa leiraga thabuk pi ba si ni visa si ni maru ori visa si yam saba lui adugini miyamna thabuk phangada wana ri si aduna kaigumma si employment visa si lai ki taradi thabuk irai laina phakni adudune haijaningi se aduga atei atopa document kai na chingba ina khara khasiga update khara pi jagibni YouTube channel da yengo YouTube channel da full blog yengo adum gyan tani ko adune ina haijaningi se aduga WhatsApp number aina makha da pi riba se contact tawbiro akupa marol ge damakta adu taseng na hayro da wathi ware matam han bagi tawbiro kanu pam liba jo aina thagal iba video si mari leina ba question tawbiro natra khang da du khara tana min na se adu ma do ai help taw ngani wathi ware tawba khot pa du di tawbiro kana adu du ni haijaning se loijil lage myam gyan taminara se thengna se mathang gi update amasung information ga loina na bye